Asiba Hakchang loudanaba warepnakhre. Kuki terrorist sing ngasi ayu angan bada kadang bande attack satharak pada lai kitrapa khungakpa ningombam Jensmon gi thawduk aduga mari lenena maikei adongi oiba miyam gi mifum ama phamduna laingak asina kuki terrorist singa nongmai kap leban gani haibagi chap chaba thajaba pidri fawba Asiba Hakchang loudanaba warep laukhre mayang langjing community hall da pangthokiba miyam gi oiba mifum aduda laukiba warep singi manungda misi sigi mayukta joint action committee against kuki terrorist singna tamthina hatok pikraba ningombam Jensmon mayang langjing kauba JC ama semaga loinana thaupuba sing khanba ningombam Jensmon gi thawai yaudra Hakchang Manipur lenga ke maikai dagi makata na maitei furupte kuki terrorist na nongmai kapal eman gani haibagi thajaba pidri fawba loudaba hainasu warep lauki mifam aduna lamdam aduda leiriba CSO singa makata ba khongjing sing khanaba December 13 gi ayuk pung 13 tabu matamda mayang langjing community hall da miyam gi oiba mifam ama pangthokpa hainasu lepnakhi